ăn hò có tiền thùng có vị san thùng xin hiểu lẽ Maroi ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯗ ꯕꯣꯔꯤꯒ ꯃꯔꯣꯏꯒ ꯊꯣꯡꯕ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯗ ꯃꯪꯒꯜ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯎꯁꯣꯏꯁꯦ ꯑꯉꯥꯡ ꯃꯕꯨꯡꯁꯤꯡꯕꯒꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯈꯦꯆꯤ ꯍꯧꯅꯕꯒꯤ ꯃꯨꯁꯣꯔꯤꯁꯨ ꯂꯩꯔꯦ ꯆꯦꯡꯁꯨ ꯁꯤꯗ ꯂꯐꯨ ꯃꯪꯒꯟꯒ ꯑꯃ ꯏꯔꯣꯟꯒꯦ ꯑꯗꯨꯒ ꯑꯆꯥꯔ ꯁꯦꯝꯅꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯋꯥꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯧꯕ ꯑꯃꯇꯪ ꯍꯥꯞꯆꯟꯒꯦ ꯈꯦꯆꯤ ꯇꯣꯠꯂꯤꯅꯤ ꯁꯥ ꯃꯔꯣꯏ ꯈꯔ ꯑꯇꯩꯗꯤ ꯆꯪꯗ꯭ꯔꯦꯀꯣ ꯘꯤ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯈꯦꯆꯤꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯘꯤ ꯈꯔ ꯍꯩꯖꯤꯜꯂꯦ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯍꯥꯞꯄꯗ ꯆꯪꯕ ꯃꯆꯥꯛ ꯃꯥꯏ ꯃꯥꯏ ꯈꯨꯊꯣꯡꯕꯨꯗꯤ ꯑꯣꯏꯅꯔꯝꯒꯅꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯉꯥꯡꯁꯨ ꯆꯥꯒꯗꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯊꯨꯝ ꯃꯣꯔꯣꯛ ꯀꯜꯍꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯆꯥꯅꯕ ꯃꯍꯤ ꯍꯥꯞꯄꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯣꯏꯅ ꯁꯝꯖꯤꯟꯖꯔꯦ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯁꯥꯏꯠꯇ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯥꯡꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯈꯦꯆꯤ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯪꯒꯟ ꯎꯇꯤ ꯑꯃ ꯎꯁꯣꯏꯗꯤ ꯇꯧꯖꯗ꯭ꯔꯦ ꯂꯐꯨ ꯏꯔꯣꯟꯕ ꯑꯃ ꯑꯆꯥꯔ ꯑꯃ ꯁꯤꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯔ ꯊꯝꯖꯔꯦ ꯁꯤꯗ ꯌꯦꯟ ꯑꯃ ꯀꯪꯅ ꯉꯧꯔꯦ ꯁꯤꯗ ꯃꯔꯣꯏꯒ ꯕꯣꯔꯤꯒ ꯊꯣꯡꯕ ꯁꯤꯗ ꯑꯅꯤ ꯑꯍꯨꯝꯁꯨ ꯇꯣꯡ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯀꯥꯡꯁꯤꯒꯤ ꯑꯣꯏꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯇꯧꯖꯕ ꯌꯨꯝꯗ ꯁꯦꯝꯖꯕ ꯃꯊꯦꯜꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯁꯤ ꯆꯥꯁꯤꯟꯖꯔꯛꯑꯒꯦ ꯍꯣꯏ ꯐꯖꯅ ꯍꯥꯎꯔꯦ ꯍꯣꯇꯦꯜ ꯊꯣꯡꯕꯕꯨꯗꯤ ꯏꯁꯥꯅ ꯊꯣꯡꯕꯁꯤꯅ ꯍꯦꯜꯂꯦ Maroi Maroi boriga thongride Chào Hay cái này ꯊꯝꯅꯥꯒꯤ ꯃꯅꯝꯅꯦ ꯎꯇꯤꯁꯤꯒꯤ ꯌꯥ
ꯌꯣꯟꯕꯅꯦ ꯌꯦꯟ ꯈꯜꯂꯦ ꯎꯇꯤꯁꯦ ꯑꯩꯅ ꯍꯥꯞꯄꯛꯏꯁꯦ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯦꯛ ꯊꯪꯅꯕꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯃꯣꯟ ꯂꯩ ꯑꯩꯅ ꯂꯩꯔꯤꯕ ꯚꯔꯥꯁꯤꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯅꯦ ꯀꯥꯡꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥꯒꯤ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯦ achar sari cái Laphu yom mà
Thìn bật khung có lầu và lia bình hay tôi sẽ sân lầu cả. Đúng. Bạn cũng sầu đấy, sao có lẽ. Mẹ ngon đó. Kiểu hôm mùi là tàu với đồng nhá. Ra vào phần ra. Càng cái động. Luộc chiên bạc. Đúng rồi. Thì nó. Hay là muốn rồi tàu ra. Đẹp. Xaabꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯥꯡꯁꯤꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯆꯥꯟꯅꯔꯝꯒꯅꯤꯁꯨ ꯈꯜꯂꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ